Ngarang trong laubi maningi Gelmol khulda leiba CRPF na kapthorakpa nongmai maruna panbadagi soktuna Rims Hospital da laikanarakiba miyoy amasung asi ayupung mapalom taba aduwaida laikidrei. Trong laubi ki thawdoka mari lainana CRPF na kapada laikidaba migi masing ahum sukhrei. Laikanabang amdana laikidraba miyoy adugi maming wahengbam Bobby chahi kungamapan apokpa laikidraba wahengbam Ibo Chauba kawi Kumbitera Khong Wat number 7 dagine hairi laikidraba wahengbam Bobby mahaki apokpi mama wahengbam Ongbi Kuni mahaki loina bi Hemam or Sinamadi mahaki chahi taramathoi khaktamak ngairibi machanupi wahengbam Megan galoinana leibane mahangna nongmagi hazira suraga fanglakpa senfam kharana mayum pubane hairi laikidraba wahengbam Bobby gi mamabok El Nganthoina hai Bobby chahi yamna nauna mapa kaina khibadagi mama boki mayumda mamaga punna leirakibani makhoi gi mayum inkhol leite maha graduate loisilaba matungda moirangdagi orsinga yum panminaduna machanupi ama fangjaki mahang nongmagi aphang bathabak suba chatuna imung pujabane ngarang ayuk pikliba angang ani sibagi pawadu tabadagi Bobby yamna thamoi sokna trong laubida chatkibane Mahakutta Kutlai Paibasu Nate, Supnatagi, Pendabadagi, Kongjang Aduda Saruk Yarubagidamak, CRPF na Kapthorapa Nongmay Maruna, Langsta Panduna, Mahak Matam Sangna Laymay Dataduna Laiki. Nongmay Lepta na Kablakiba Aduna, Matam Chana Lautok Pangam Kitabadagi, Mahak Pibam Luna, Rimsta Pukalakibane, Adugangasi Ayuk Laikidabane, Mahak Laikidaba Sigamari Lainana, Sangsin Gadaba Ihopum Namak, Laybak Miyam the Sinajari Haina, Mahak Namakatana Fongdoki. Makoy ginasifay na nung may kapido na isagi lang sto yam saun no hora galay mado taro bauda kanamatan na lokat pangamde moy na luan na koy sila galay hay mananggan na pugala mazumag hingbagi san suang mani hay ado central government gi manipur government gi matik zara ba sifay mayam ne na thami ba singina akoi mitai singje noma gi adum loisila noma gi loisila ko sida akoi gi isa su yaure akoi gumba mama masa kaina ba mayam asigi da makta khalaga isa gi tungi ponsi gi lai thoki dana akoi gumba maisa khanga ba na ugraba ma gi nupi na sida taraga leriba angang apikba nupi masa siga mana le lawa da ba ponsi maren sigumba mi kamera kon mayam se ta danu da makta leba mayam na sigumba se matungda mo na thopi dana ba akoi di leba mayam na sinna jare na kurum jari